ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯃꯤꯡꯁꯦ ꯊꯣꯏꯕꯤ ꯀꯧꯖꯩ꯫ ꯏꯆꯦꯒ ꯑꯩꯒ ꯏꯃꯥꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇ ꯂꯩꯖꯕꯅꯤ꯫ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯏꯃꯥꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯉꯝꯃꯝꯗꯦ꯫ ꯏꯆꯦꯅ ꯂꯩꯀꯥꯏꯒꯤ ꯁ꯭ꯀꯨꯜ ꯃꯆꯥ ꯑꯃꯗ ꯑꯣꯖꯥ ꯑꯣꯏꯅ ꯄꯨꯔꯛꯑꯝꯃꯤ꯫ ꯑꯩꯗꯤ ꯀ꯭ꯂꯥꯁ 11 ꯇꯝꯖꯔꯤ꯫ ꯏꯆꯦꯅ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯑꯒ ꯐꯤ ꯑꯃꯨꯛ ꯁꯥꯗꯨꯅ ꯁꯦꯜ ꯂꯥꯛꯅꯕ ꯂꯝꯕꯦꯜ ꯑꯃ ꯊꯤꯖꯔꯝꯃꯤ꯫ ꯏꯆꯦ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯑꯩꯁꯨ ꯐꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯁꯥꯗꯨꯅ ꯌꯨꯝꯗ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩ꯫ ꯏꯆꯦꯅ ꯐꯤ ꯁꯥꯕꯒꯤ ꯄꯩꯁꯥ ꯑꯃꯗꯤ ꯁ꯭ꯀꯨꯜꯗꯒꯤ ꯂꯥꯛꯄ ꯄꯩꯁꯥꯅ ꯏꯃꯨꯡ ꯃꯦꯟꯅꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯌꯨꯝꯁꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯁꯦꯝꯖꯤꯟꯗꯕꯅ ꯅꯣꯡ ꯆꯨꯕ ꯃꯇꯝꯗꯁꯨ ꯅꯣꯡꯁꯦ ꯍꯦꯛꯇ ꯌꯨꯔꯛꯑꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯏꯃꯥꯅ ꯏꯆꯦꯗ ꯁꯨꯝꯅ ꯍꯥꯏ, "ꯏꯕꯦꯝꯃ, ꯏꯃꯨꯡꯁꯤꯒꯤ ꯃꯀꯨꯞ ꯃꯇꯥ ꯄꯨꯝꯅꯃꯛ ꯏꯆꯥꯅ ꯂꯣꯏꯅ ꯄꯨꯗꯨꯅ ꯂꯩꯔꯦꯗꯣ." ꯏꯆꯦꯅꯁꯨ "ꯁꯤꯕꯨ ꯀꯩꯗꯧꯔꯒꯦ? ꯏꯃꯥ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯕꯗꯤ ꯉꯝꯅꯕ ꯇꯧꯕ ꯇꯥꯕꯅꯤ. ꯑꯩꯅ ꯇꯧꯗ꯭ꯔꯒꯗꯤ ꯀꯅꯥꯅ ꯇꯧꯒꯅꯤ?" ꯏꯃꯥꯅꯁꯨ ꯌꯨꯝ ꯑꯁꯤꯁꯨ ꯅꯣꯡ ꯍꯦꯛ ꯆꯨꯕꯒ ꯅꯣꯡ ꯂꯣꯏꯅ ꯍꯦꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯐꯤꯔꯣꯟ ꯍꯥꯞꯐꯝ ꯎꯄꯨ ꯑꯃꯁꯨ ꯄꯥꯝꯃꯤ꯫ ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯆꯦꯁꯨ ꯅꯣꯛꯇꯨꯅ, "ꯍꯟꯗꯛ ꯑꯩꯒꯤ ꯃꯔꯨꯞ ꯐꯪꯗꯣꯏꯅꯤ. ꯑꯗꯨꯗ ꯎꯄꯨ ꯑꯃꯁꯨ ꯂꯩꯔꯁꯤ. ꯑꯗꯨꯒ ꯌꯨꯝꯊꯛꯀꯤ ꯖꯤꯡꯒꯁꯤꯡ ꯑꯁꯤꯁꯨ ꯁꯤꯜꯂꯁꯤ." ꯏꯃꯥꯅꯁꯨ, "ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯎꯔꯨꯕ ꯃꯔꯨꯞꯅꯣ? ꯅꯍꯥꯟꯈꯩꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯗꯦꯅ." ꯏꯆꯦꯅꯁꯨ ꯀꯣꯟꯅ ꯐꯪꯉꯒ ꯑꯣꯏꯅ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯑꯩꯅ ꯍꯥꯏꯗꯣꯛꯇꯕꯅꯤ꯫ ꯍꯟꯗꯛꯇꯤ ꯃꯗꯨ ꯐꯪꯕꯒ ꯏꯃꯥꯒꯤ ꯐꯤ ꯐꯅꯦꯛꯁꯨ ꯂꯩꯗꯣꯏꯅꯤ꯫ ꯏꯃꯥꯁꯨ ꯅꯣꯛꯇꯨꯅ, "ꯌꯥꯅꯤ ꯌꯥꯅꯤ, ꯑꯩꯒꯤꯗꯤ ꯂꯩꯗ꯭ꯔꯒꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ. ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯅꯆꯟꯅꯨꯄꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯣꯏꯅ ꯃꯦꯟꯅꯧ." ꯏꯆꯦꯅꯁꯨ, "ꯍꯣꯏꯅꯦ, ꯑꯗꯨꯁꯨ ꯂꯣꯏꯅ ꯇꯧꯗꯣꯏꯅꯤ. ꯏꯃꯥꯒꯤꯁꯨ ꯂꯩꯗ ꯌꯥꯄꯣꯠꯇꯦ." ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯑꯩꯅ ꯏꯃꯥꯗ ꯁꯨꯝꯅ ꯍꯥꯏ, "ꯏꯃꯥ, ꯑꯩꯗꯤ ꯑꯩꯈꯣꯏ ꯌꯨꯝꯁꯤ ꯌꯥꯝꯅ ꯀꯤꯖꯩ. ꯏꯊꯟꯇ ꯂꯩꯕꯗ ꯌꯥꯝꯅ ꯍꯩꯅꯗꯦ. ꯑꯗꯨꯅ ꯌꯨꯝꯁꯦ ꯈꯔ ꯁꯦꯝꯖꯤꯟꯅꯕ ꯇꯧꯁꯤ." ꯏꯆꯦꯅꯁꯨ, "ꯀꯩꯗꯧꯕꯒꯤ ꯀꯤꯗꯣꯏꯅꯣ? ꯃꯁꯤ ꯌꯨꯝꯅꯤꯅꯦ, ꯌꯨꯝꯗ ꯀꯤꯕ ꯐꯠꯇꯦ." ꯑꯩꯅꯁꯨ, "ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯏꯆꯦ, ꯑꯩꯗꯤ ꯌꯥꯝꯅ ꯀꯤ. ꯊꯣꯡꯁꯤꯁꯨ ꯃꯤꯅ ꯈꯤꯇꯪ ꯊꯤꯜꯂꯛꯄꯗ ꯀꯦꯜꯂꯛꯀꯗꯕ ꯃꯥꯜꯂꯤ." ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯆꯦꯁꯨ ꯋꯥꯟꯊꯈꯩ ꯅꯣꯛꯑꯒ ꯁꯨꯝꯅ ꯈꯨꯝꯃꯛꯏ, "ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤ ꯁꯦꯝꯂꯗꯕꯅꯤ. ꯍꯟꯗꯛ ꯂꯣꯏꯅ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ. ꯏꯆꯦ ꯂꯩꯔꯤꯁꯤꯗꯤ ꯀꯩꯅꯣ? ꯑꯗꯨ ꯅꯪꯒꯤ ꯁ꯭ꯀꯨꯜ ꯆꯠꯄꯒꯤꯗꯤ ꯀꯔꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯤ?" ꯑꯩꯅꯁꯨ, "ꯏꯆꯦ, ꯍꯧꯖꯤꯛꯀꯤꯗꯤ ꯀꯔꯤꯁꯨ ꯋꯥꯠꯇ꯭ꯔꯤ." ꯏꯆꯦꯅꯁꯨ, "ꯍꯥꯎꯅꯕ ꯊꯣꯡꯂꯒꯗꯤ ꯍꯥꯎꯕ ꯇꯥꯕ. ꯑꯗꯨ ꯅꯪ ꯈꯔ ꯈꯔ ꯉꯟꯅꯗꯤ ꯍꯧꯒꯠꯂꯨ." ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯏꯆꯦꯒꯤ ꯃꯔꯨꯞ ꯄꯩꯁꯥ ꯐꯪꯉꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯦ ꯀꯩꯊꯦꯜ ꯑꯆꯧꯕꯗ ꯄꯣꯠ ꯆꯩ ꯂꯩꯕ ꯆꯠꯂꯝꯃꯤ꯫ ꯏꯆꯦꯅ ꯑꯋꯥꯠ ꯑꯄꯥ ꯏꯃꯨꯡꯒꯤ ꯐꯤ ꯐꯅꯦꯛ ꯑꯃꯗꯤ ꯌꯨꯝ ꯁꯦꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡꯁꯨ ꯂꯣꯏꯅ ꯂꯩꯔꯛꯏ꯫ ꯏꯆꯦꯒꯤ ꯎꯄꯨ ꯑꯃꯁꯨ ꯂꯩꯔꯒ ꯌꯨꯝ ꯇꯝꯅ ꯄꯨꯔꯛꯑꯝꯃꯤ꯫ ꯎꯄꯨ ꯑꯗꯨ ꯏꯆꯦꯅ ꯌꯥꯝꯅ ꯄꯥꯝꯅ ꯈꯟꯖꯈꯤꯕ ꯎꯄꯨꯅꯤ꯫ ꯌꯨꯝ ꯌꯧꯔꯛꯇꯨꯅ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯐꯖꯗ꯭ꯔ ꯎꯄꯨꯁꯤ?" ꯑꯩꯅꯁꯨ, "ꯐꯖꯩꯌꯦ ꯆꯤꯆꯦ. ꯑꯗꯣ ꯍꯌꯦꯡ ꯅꯌꯨꯝ ꯄꯥꯟꯕꯗ ꯄꯨꯕꯗꯤ ꯌꯥꯔꯣꯏꯀꯣ?" ꯏꯆꯦꯅꯁꯨ, "ꯆꯠꯂꯨꯍꯦ, ꯁꯤꯗꯤ ꯑꯩꯒꯤꯅꯤ. ꯅꯪꯒꯤ ꯑꯃ ꯂꯩꯕꯤꯒꯦ ꯍꯥꯏꯗꯅ ꯐꯥꯒꯤ ꯇꯧꯔꯛꯏ." ꯑꯩꯅꯁꯨ, "ꯂꯩꯕꯤꯔꯅꯨ, ꯌꯥꯔꯦ. ꯑꯁꯨꯛ ꯆꯥꯎꯕ ꯎꯄꯨꯁꯤꯕꯣ ꯑꯩꯒꯤꯁꯨ ꯍꯥꯞꯄ ꯑꯗꯨꯝ ꯌꯥꯅꯤ." ꯏꯆꯦꯅꯁꯨ, "ꯐꯥꯒꯤ ꯇꯧꯕꯅꯤ, ꯅꯪꯒꯤꯁꯨ ꯍꯥꯞꯍꯟꯒꯅꯤ. ꯏꯃꯥꯒꯤꯁꯨ ꯍꯥꯞꯀꯅꯤ. ꯐꯤ ꯑꯍꯟꯕꯈꯩꯗꯣ ꯁꯤꯗ ꯍꯥꯞꯄꯒ ꯊꯝꯗꯣꯏꯅꯤ." ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔ ꯅꯦꯛꯑꯒ ꯎꯄꯨꯗꯨꯕꯨ ꯏꯃꯨꯡꯗ ꯊꯥꯡꯖꯤꯜꯂꯒ ꯃꯐꯝ ꯆꯥꯕ ꯌꯦꯡꯉꯒ ꯎꯄꯨꯗꯨ ꯊꯝꯃꯝꯃꯤ꯫ ꯌꯨꯝ ꯁꯦꯝꯅꯕ ꯃꯤꯁꯨ ꯀꯧꯔꯒ ꯐꯖꯅ ꯁꯦꯝꯍꯜꯂꯝꯃꯤ꯫ ꯏꯃꯥꯁꯨ ꯏꯆꯦꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅ, "ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯌꯥꯜꯂꯦ. ꯉꯁꯤꯗꯤ ꯅꯨꯄꯤ ꯄꯣꯛꯑꯒꯁꯨ ꯆꯞ ꯃꯥꯟꯅꯩ. ꯅꯨꯄꯥ ꯄꯣꯛꯇꯦꯅ ꯑꯋꯥꯕ ꯂꯩꯇꯦ." ꯑꯩꯅꯁꯨ, "ꯏꯃꯥ, ꯅꯆꯥꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯍꯌꯦꯡꯋꯥꯏ ꯌꯨꯝ ꯄꯥꯟꯈ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯕ?" ꯏꯃꯥꯅꯁꯨ, "ꯌꯥꯑꯣꯡ ꯏꯟꯕ ꯌꯥꯕ ꯅꯨꯄꯥ ꯊꯤꯌꯨ. ꯅꯣꯏꯅꯤꯃꯛ ꯏꯃꯥ ꯊꯥꯗꯣꯛꯑꯝꯃꯒꯗꯤ ꯏꯃꯥꯗꯤ ꯀꯅꯥꯒ ꯂꯩꯍꯧꯅꯤ?" ꯏꯆꯦꯅꯁꯨ, "ꯏꯃꯥ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯣ. ꯑꯩꯗꯤ ꯌꯨꯝ ꯄꯥꯜꯂꯣꯏ. ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯂꯩꯗꯣꯏꯅꯤ." ꯑꯩꯅꯁꯨ, "ꯏꯃꯥ, ꯏꯆꯦꯒꯤ ꯋꯥꯁꯤ ꯇꯧꯁꯤꯟꯅꯔꯤꯅꯤꯀꯣ. ꯍꯌꯦꯡ ꯃꯥ ꯍꯥꯟꯅ ꯃꯌꯨꯝ ꯄꯥꯟꯈꯤꯗꯣꯏꯅꯤ." ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯆꯦꯁꯨ ꯁꯥꯎꯗꯨꯅ ꯑꯩꯉꯣꯟꯗ, "ꯍꯩꯠ, ꯃꯁꯤ ꯑꯉꯥꯡꯁꯤ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ?" ꯑꯩꯅꯁꯨ, "ꯍꯣꯏ, ꯌꯥꯔꯦ ꯏꯕꯦꯝꯃ, ꯅꯌꯨꯝ ꯄꯥꯜꯂꯣꯏ ꯀꯥꯏꯅ." ꯏꯆꯦꯅꯁꯨ, "ꯇꯥꯅꯤꯡꯗꯦꯗ. ꯅꯪ ꯄꯥꯜꯂꯗꯤ ꯌꯥꯔꯦ. ꯅꯪꯁꯨ ꯑꯩꯁꯨ ꯆꯠꯈ꯭ꯔꯗꯤ ꯏꯃꯥꯗꯤ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ?" ꯑꯁꯨꯝꯅ ꯏꯆꯦꯒ ꯑꯩꯒ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯒ ꯏꯃꯥꯅ ꯆꯩꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯥꯏ, ꯌꯥꯔꯦꯍꯦ, ꯁꯤꯒꯤꯕꯨ ꯑꯃꯨꯛ ꯈꯟꯅꯗꯅ ꯂꯩ. ꯀꯔꯤ ꯀꯥꯟꯅꯅꯕ? ꯅꯈꯣꯏ ꯑꯅꯤꯃꯛ ꯅꯌꯨꯝ ꯂꯣꯏꯅ ꯄꯥꯟꯗꯣꯏꯅꯤ." ꯏꯆꯦꯁꯨ ꯑꯩꯁꯨ ꯏꯃꯥꯒꯤ ꯋꯥꯗꯨꯗ ꯅꯣꯛꯑꯝꯃꯤ꯫ ꯏꯆꯦꯅꯁꯨ, "ꯑꯁ, ꯌꯥꯔꯦꯁꯦ, ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯔꯨꯔꯣ. ꯏꯆꯦ ꯆꯥꯛ ꯊꯣꯡꯉꯨꯔꯒꯦ." ꯑꯩꯅꯁꯨ, "ꯏꯆꯦ, ꯑꯩꯁꯨ ꯆꯥꯛ ꯊꯣꯡꯕꯗꯨ ꯌꯥꯎꯒꯦ. ꯉꯁꯤꯗꯤ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯗꯦ." ꯏꯆꯦꯅꯁꯨ, "ꯀꯔꯤꯒꯤꯅꯣ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯆꯠꯂꯣ, ꯂꯥꯏꯔꯤꯛ ꯄꯥꯔꯨꯆꯣ. ꯏꯆꯤꯜ ꯏꯅꯥꯎ ꯅꯨꯄꯤ ꯉꯥꯛꯇꯅꯤ. ꯃꯤꯅ ꯍꯦꯟꯖꯟꯕ ꯉꯝꯗꯅꯕ ꯑꯆꯧꯕ ꯊꯕꯛ ꯇꯧꯗ ꯌꯥꯗꯕꯅꯤ." ꯑꯩꯅꯁꯨ, "ꯏꯆꯦ, ꯑꯩꯁꯨ ꯈꯪꯉꯦꯕ. ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯝꯅ ꯋꯥꯔꯦ. ꯑꯗꯨꯅ ꯂꯥꯏꯔꯤꯛꯇꯣ ꯍꯌꯦꯡ ꯑꯣꯏꯅ ꯄꯥꯔꯒꯦ."
ꯑꯁꯨꯝꯅ ꯏꯆꯦꯒ ꯑꯩꯒꯅ ꯆꯥꯛ ꯂꯣꯏꯁꯟꯗꯨꯅ ꯏꯃꯥꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯥꯛꯇꯣ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯏꯃꯨꯡ ꯋꯥꯏꯔꯝ ꯂꯣꯏꯅ ꯂꯣꯏꯁꯜꯂꯝꯃꯒ ꯏꯆꯦꯒ ꯑꯩꯒꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯇꯨꯅ ꯎꯄꯨꯗ ꯐꯤ ꯑꯗꯨ ꯑꯃꯨꯛ ꯍꯥꯞꯆꯜꯂꯝꯃꯤ꯫ ꯏꯆꯦꯅ ꯎꯄꯨꯗꯣ ꯌꯦꯡꯉꯒ ꯏꯕꯦꯝꯃ ꯎꯄꯨꯁꯦ ꯃꯒꯨꯟ ꯑꯃ ꯌꯥꯎꯗ꯭ꯔꯥ, ꯌꯥꯝꯅꯁꯨ ꯐꯖꯩ꯫ ꯑꯩꯅꯁꯨ ꯏꯆꯦ ꯐꯖꯩꯌꯦ, ꯃꯤꯡꯁꯦꯜ ꯑꯆꯧꯕꯁꯨ ꯌꯥꯎꯔꯦ ꯁꯤꯗꯗꯤ ꯅꯍꯥꯟꯈꯩꯗꯤ ꯃꯤꯡꯁꯦꯜ ꯃꯆꯥ ꯌꯦꯡꯕꯗꯣ꯫ ꯏꯆꯦꯁꯨ ꯅꯣꯛꯇꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ꯫ ꯏꯆꯦꯒꯤ ꯁꯦꯟꯅ ꯁꯤꯒꯨꯝꯕ ꯑꯆꯧꯕ ꯄꯣꯠ ꯑꯃ ꯂꯩꯕ ꯐꯪꯖꯕꯁꯤ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯑꯩꯅꯁꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯌꯥꯝꯕ ꯃꯌꯥꯝ ꯑꯃ ꯏꯆꯦꯅ ꯇꯧꯔꯤꯗꯨꯗꯤ, ꯏꯆꯦꯅꯁꯨ ꯑꯩꯅ ꯀꯔꯤ ꯃꯃꯜ ꯌꯥꯝꯕ ꯇꯧꯔꯕ? ꯑꯩꯅꯁꯨ ꯃꯃꯜ ꯌꯥꯝꯕ ꯑꯆꯧꯕ ꯊꯧꯗꯥꯡꯅꯤ ꯏꯆꯦꯅ ꯂꯣꯏꯅ ꯂꯧꯔꯤꯁꯤ꯫ ꯏꯃꯥꯒꯤ ꯍꯤꯗꯥꯛ, ꯏꯃꯨꯡ ꯄꯨꯕ ꯑꯃꯗꯤ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯁꯦꯟ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯔꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅꯤꯁꯨ ꯅꯣꯛꯇꯨꯅ ꯍꯥꯞꯀꯗꯕ ꯐꯤ ꯃꯈꯩ ꯑꯗꯨ ꯂꯣꯏꯅ ꯍꯥꯞꯆꯜꯂꯝꯃꯤ꯫ ꯂꯣꯏꯕꯒ ꯏꯆꯦꯒ ꯑꯩꯒꯁꯦ ꯇꯨꯝꯃꯁꯤ ꯋꯥꯔꯦ ꯉꯁꯤꯗꯤ ꯍꯥꯏꯗꯅ ꯏꯆꯦꯒ ꯑꯩꯒ ꯇꯨꯝꯃꯤꯟꯅꯔꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯏꯆꯦꯁꯦ ꯃꯩꯉꯥꯛꯅꯕꯗꯧꯅ ꯅꯥꯍꯦꯕꯒꯤ ꯃꯈꯣꯟꯁꯦ ꯑꯩꯅ ꯇꯥꯔꯛꯑꯝꯃꯤ꯫ ꯑꯩꯅꯁꯨ ꯏꯆꯦꯁꯤꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯄꯤꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯗꯣꯛꯎꯕꯗ ꯏꯆꯦꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯩꯅ ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯛ ꯀꯟꯅ ꯅꯥꯍꯦꯔꯤꯗꯨꯕꯣ? ꯅꯪꯒꯤꯗꯨꯕꯨ ꯃꯩꯉꯥꯛꯅꯔꯤꯔꯣ? ꯏꯆꯦꯅꯁꯨ ꯑꯩ ꯃꯩꯉꯥꯛꯅꯒꯦ ꯇꯧꯔꯛꯄ ꯑꯗꯨꯒꯤꯅꯤ꯫ ꯑꯩꯅꯁꯨ ꯑꯩꯗꯤ ꯄꯥꯕꯨ ꯄꯥꯈꯠꯂꯨꯔꯦ꯫ ꯏꯆꯦꯅꯁꯨ ꯀꯩꯁꯨ ꯇꯧꯗꯦꯗ, ꯑꯗꯣ ꯏꯁꯤꯡ ꯈꯔ ꯂꯧꯔꯛꯎ꯫ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯔꯝꯃꯒ ꯏꯁꯤꯡ ꯂꯧꯕ ꯆꯠꯂꯝꯃꯤ꯫ ꯑꯩꯅ ꯆꯥꯛꯈꯨꯝꯗꯒꯤ ꯏꯁꯤꯡ ꯂꯧꯔꯨꯔꯒ ꯊꯣꯔꯛꯄꯗ ꯏꯆꯦꯁꯦ ꯎꯄꯨ ꯃꯅꯥꯛꯇꯨꯗ ꯂꯩꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯀꯩ ꯌꯦꯡꯉꯤꯅꯣ ꯏꯆꯦ? ꯎꯄꯨꯗꯨꯗ ꯑꯍꯤꯡ ꯑꯁꯤꯗ? ꯏꯆꯦꯁꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ꯫ ꯀꯩꯁꯨ ꯌꯦꯡꯗꯦ, ꯆꯨꯝꯅ ꯁꯨꯝ ꯐꯤ ꯑꯃꯈꯛ ꯌꯦꯡꯉꯝꯕꯅꯤ꯫ ꯑꯩꯅꯁꯨ ꯍꯌꯦꯡ ꯌꯦꯡꯉꯣ ꯊꯦꯡꯉꯦ꯫ ꯏꯆꯦꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯑꯃꯨꯛ ꯑꯩꯅ ꯄꯨꯔꯛꯄ ꯏꯁꯤꯡꯗꯣ ꯊꯛꯑꯒ ꯇꯨꯝꯃꯣ ꯍꯥꯏꯔꯝꯃꯒ ꯑꯩꯁꯨ ꯑꯗꯨꯝ ꯇꯨꯝꯃꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯦ ꯏꯆꯦꯁꯨ ꯉꯟꯇꯥꯅ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯒ ꯃꯥꯁꯨ ꯑꯗꯨꯝ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯦ꯫ ꯑꯩꯁꯨ ꯏꯃꯥꯒꯤ ꯆꯥꯛ ꯏꯁꯤꯡ ꯄꯤꯖꯔꯝꯃꯒ ꯁ꯭ꯀꯨꯜꯗ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ꯫ ꯀ꯭ꯂꯥꯁ ꯃꯊꯪ ꯌꯥꯎꯔꯒ ꯑꯩꯁꯨ ꯑꯃꯨꯛ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗꯨ ꯐꯥꯎꯕ ꯏꯆꯦꯁꯦ ꯍꯜꯂꯛꯑꯝꯗ꯭ꯔꯤ꯫ ꯑꯩꯅꯁꯨ ꯀꯩꯅꯣ ꯏꯃꯥ, ꯏꯆꯦ ꯍꯜꯂꯛꯇ꯭ꯔꯤꯕꯣ ꯍꯧꯖꯤꯛ ꯐꯥꯎꯕꯣ? ꯏꯃꯥꯅꯁꯨ ꯍꯜꯂꯛꯇ꯭ꯔꯤꯅꯦ ꯏꯕꯦꯝꯃ, ꯅꯍꯥꯟꯈꯩꯗꯤ ꯉꯟꯅ ꯍꯜꯂꯛꯄꯅꯤ, ꯉꯁꯤꯗꯤ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯈꯨꯝꯃꯛꯏ꯫ ꯑꯩꯁꯨ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯉꯥꯏꯍꯥꯛ ꯉꯥꯏꯔꯁꯤ ꯏꯃꯥ, ꯊꯕꯛ ꯆꯤꯟꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯗꯅ ꯏꯃꯥꯒ ꯑꯩꯒꯁꯨ ꯉꯥꯏꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯗꯨꯗ ꯏꯆꯦꯁꯦ ꯒꯥꯔꯤꯅ ꯊꯦꯡꯉꯝꯃꯦ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯗꯗꯥ ꯑꯃꯅ ꯄꯥꯎ ꯍꯥꯏꯔꯝꯕꯗꯒꯤ ꯏꯃꯥꯒ ꯑꯩꯒꯁꯨ ꯄꯥꯈꯠꯅ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯏꯃꯥꯒ ꯑꯩꯒ ꯌꯧꯕ ꯃꯇꯝꯗꯗꯤ ꯏꯆꯦꯗꯣ ꯀꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯒ ꯑꯩꯒꯁꯨ ꯌꯥꯝꯅ ꯀꯞꯄꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯆꯦꯒꯤ ꯍꯛꯆꯥꯡꯗꯨ ꯌꯨꯝꯗ ꯄꯨꯊꯔꯛꯏ꯫ ꯂꯩꯀꯥꯏ ꯃꯤꯅꯁꯨ ꯉꯁꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗꯤ ꯊꯦꯡꯉꯅꯤ, ꯑꯗꯨꯅ ꯑꯌꯨꯛꯇ ꯑꯣꯏꯅ ꯄꯥꯡꯊꯣꯛꯑꯁꯤ꯫ ꯉꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯁꯤꯗ ꯂꯩꯔꯒꯦ, ꯑꯁꯤꯕ ꯃꯁꯥꯁꯦ ꯁꯪꯕꯤꯔꯒꯦ, ꯅꯃꯥ ꯅꯆꯥ ꯀꯔꯤꯁꯨ ꯈꯟꯒꯅꯨ꯫ ꯑꯁꯨꯝꯅ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔ ꯂꯥꯛꯇꯨꯅ ꯁꯪꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯒ ꯑꯩꯒꯗꯤ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯍꯧꯈ꯭ꯔꯦ꯫ ꯑꯌꯨꯛ ꯑꯉꯟꯕꯗꯨ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯃ ꯆꯪꯉꯛꯑꯒ ꯏꯆꯦꯒꯤ ꯃꯊꯧ ꯃꯉꯝꯗꯣ ꯑꯗꯨꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯏꯆꯦꯒꯤ ꯗꯦꯕ ꯀꯔꯃ ꯇꯧꯕꯒꯤ ꯃꯔꯝꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯨ ꯂꯥꯛꯇꯨꯅ ꯋꯥ ꯇꯥꯟꯅꯔꯤ꯫ ꯏꯆꯦꯒꯤ ꯃꯐꯤ ꯃꯔꯣꯟ ꯈꯔ ꯃꯩ ꯊꯥꯈ꯭ꯔꯕꯁꯨ ꯎꯄꯨꯁꯤꯃꯗꯤ ꯊꯝꯁꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯊꯅꯝꯃꯤ꯫ ꯏꯃꯥꯅꯗꯤ ꯅꯆꯦꯅ ꯄꯥꯝꯅ ꯁꯤꯖꯤꯟꯅꯔꯝꯕ ꯎꯄꯨꯅꯤ, ꯃꯩ ꯊꯥꯕꯗ ꯌꯥꯎꯈ꯭ꯔꯁꯤꯔꯣ ꯍꯪꯉꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯏꯃꯥ ꯄꯥꯝꯃꯨꯏ, ꯀꯩꯒꯤ ꯃꯩ ꯊꯥꯗꯣꯏꯅꯣ? ꯏꯆꯦꯅ ꯁꯤꯖꯤꯟꯅꯔꯝꯕꯕꯨ ꯀꯩꯗꯧꯒꯦ? ꯑꯩ ꯀꯩꯁꯨ ꯀꯤꯗꯦ, ꯑꯩꯅ ꯁꯤꯖꯤꯟꯅꯅꯤ, ꯀꯩꯗꯧꯕꯒꯤ ꯃꯩ ꯊꯥꯗꯣꯏꯅꯣ? ꯏꯆꯦꯃꯛꯅꯤ ꯈꯜꯂꯒ ꯊꯝꯗꯣꯏꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯏꯆꯦꯒꯤ ꯗꯦꯕ ꯀꯔꯃꯁꯨ ꯂꯣꯏꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯅꯣꯡꯃ ꯅꯨꯡꯗꯥꯡ ꯑꯃ ꯑꯩꯅ ꯗꯨꯛ ꯊꯥꯡꯃꯩ ꯀꯠꯄ ꯂꯥꯛꯄꯗ ꯏꯆꯦꯒꯤ ꯎꯄꯨꯁꯦ ꯑꯩꯅ ꯍꯥꯡꯗꯣꯛꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯀꯩꯅꯣꯅꯦ, ꯀꯅꯥꯅꯣ ꯊꯣꯡ ꯍꯥꯡꯇꯣꯛꯏꯁꯤꯅ? ꯏꯃꯥ ꯂꯩꯔꯤꯕꯖꯥꯔꯥ? ꯁꯤ ꯈꯟꯗꯅ ꯑꯩꯁꯨ ꯆꯪꯉꯛꯇꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯅ ꯌꯦꯡꯉꯨꯕꯗꯗꯤ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ꯫ ꯃꯗꯨꯗ ꯑꯩꯁꯨ ꯋꯥꯈꯜꯅ ꯑꯣꯏꯔꯕ ꯃꯥꯜꯂꯦ ꯈꯟꯗꯅ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯊꯣꯔꯛꯑꯝꯃꯤ꯫ ꯗꯨꯛ ꯊꯥꯃꯩ ꯀꯠꯂꯒ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯆꯪꯉꯛꯇꯨꯅ ꯑꯩꯉꯣꯟꯗ, ꯏꯕꯦꯝꯃ ꯆꯥꯛ ꯂꯣꯏꯔꯕꯣ? ꯑꯩꯅꯁꯨ ꯂꯣꯏꯗꯣꯔꯦ ꯏꯃꯥ, ꯆꯥꯛ ꯂꯥꯝꯃꯕꯣ? ꯑꯗꯨꯝꯅ ꯍꯪꯉꯨꯕꯗꯨꯗ ꯏꯃꯥꯅꯁꯨ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ꯫ ꯂꯥꯝꯗꯦꯗ, ꯑꯗꯨ ꯏꯁꯥꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯒꯤ ꯆꯥꯛꯇꯣ ꯆꯥꯔꯒ ꯒꯨꯂꯤ ꯑꯃꯠꯇ ꯆꯥꯒꯦ ꯇꯧꯕꯅꯤ꯫ ꯑꯩꯁꯨ ꯏꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯃꯥ ꯂꯣꯏꯁꯜꯂꯛꯑꯒꯦ, ꯅꯁꯥ ꯉꯝꯗ꯭ꯔꯒꯗꯤ ꯉꯁꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ? ꯏꯃꯥ ꯅꯪꯕꯨ ꯀꯩ ꯑꯣꯏꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯣ? ꯏꯃꯥꯅꯁꯨ ꯀꯩꯁꯨ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇꯦꯅ, ꯀꯣꯛꯁꯦ ꯈꯔ ꯉꯥꯎꯕꯒꯤꯅꯤ꯫ ꯂꯣꯏꯁꯜꯂꯣ ꯆꯥꯛꯇꯣ, ꯆꯥꯛ ꯆꯥꯔꯒ ꯏꯃꯥ ꯄꯣꯊꯥꯔꯒꯦ, ꯑꯩꯅꯁꯨ ꯍꯣꯏ ꯏꯃꯥ ꯍꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯅ ꯆꯥꯛꯇꯣ ꯊꯨꯅ ꯂꯣꯏꯁꯟꯗꯨꯅ ꯏꯃꯥꯕꯨ ꯄꯤꯖꯊꯣꯛꯄꯤꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯏꯕꯦꯝꯃ ꯅꯪ ꯅꯊꯟꯗ ꯇꯨꯝꯕ ꯀꯤꯕ꯭ꯔꯣ? ꯏꯃꯥꯒ ꯇꯨꯝꯁꯦ ꯍꯥꯏꯕ꯭ꯔꯣ? ꯑꯩꯅꯁꯨ ꯌꯥꯅꯤꯗ ꯏꯃꯥ, ꯀꯤꯗꯦ꯫ ꯏꯃꯥꯅꯁꯨ ꯐꯔꯦ ꯑꯗꯣ ꯅꯊꯟꯗ ꯇꯨꯝꯕ ꯀꯤꯔꯒꯗꯤ ꯍꯣꯔꯦꯟ ꯏꯃꯥꯒꯤ ꯅꯥꯛꯇ ꯍꯦꯛꯇ ꯂꯥꯛꯑꯣ, ꯏꯃꯥꯒ ꯇꯨꯝꯅꯕ꯫ ꯑꯩꯅꯁꯨ ꯍꯣꯏ ꯍꯥꯏꯔꯝꯃꯒ ꯏꯃꯥꯒꯤ ꯐꯝ ꯊꯥꯔꯝꯃꯒ ꯑꯩꯁꯨ ꯏꯆꯦꯒ ꯑꯩꯒ ꯍꯥꯟꯅ ꯇꯨꯝꯂꯝꯕ ꯀꯥꯗꯨꯗ ꯆꯪꯉꯛꯏ꯫ ꯀꯥꯗꯣ ꯍꯦꯛ ꯆꯪꯉꯛꯄꯗ ꯏꯆꯦꯁꯦ ꯂꯩꯔꯤꯕꯣꯏꯗ ꯈꯜꯂꯤ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤꯗ꯫
Asumna iso tumnaba haidana phamungda kakhalaga tumba themami. Aigi mang asida ise se ningamdraba saktam amadu urami. Aiso amuk hawgalaga tumina phamduda ngahak lei. Aduga ising khara thakjalaga aise tumba themnaba tawrami. Asumna tawringai isege upusida karino ma yawbagi makhon thorai. Aiso kainone makhon sibo kadomdagino upusidagi woidi bazara. Sikhandana ise hawgatuna makhon dubu tarami. Sum tasalakpada kok tawribadu upududagi makhondu tarei. Aisi upudugi manakta sangsandana upudubu hangtoktuna yengami. Karisu yaromdaba dudagi aisi tanda sonjai. Karimata su yaudeni. Aduga makhon thuri isina karaidagino. Koka gyanmenga mata taadi. Manungdu usiga sangambasu yai. Sikhandana aisi tumnaba muktawrami. Asumna tumthagi hek tawbaga khoigi thongsi. Kok haidana thilai. Aiso karinone asuk thiang kansida thong thili sibo kana wiri bazano aibu thoga yengu sirane thoroida ahingsida kanano su khangdana si haidana mugaise phajumna kok phawuk singkhalaga aise tumba themami adubu isasida kibadi dum phawi upududa makhon su sum thora aiso kasu khanjannada dum tumthare aina nonghe nganbaga imada su hai ima ngarang thong thilakpodo tabro imana su kanana thilaktoino ahingdabo nangi wakhan wairamgani Aina sunnati ma. Aina tasing na tabani adugo upudusu. Usi zangira khangde kok makhonam na thoi. Imana so angawbi side nang nathandaga tumbaduda. Bukhanda khanjanbagi wairamgani. Sumna iso tawgadaba ithau pomba loisanduna. Imaga punna sak saminarami. Aigi kase hek sangbaga aigi sada yamna hainadaba kiba khara phawrami. Upudu yengubu urubasina hena ibu kihalami. Siena haigiba singadusu niksingami. Adumaina tawringaida khoigi sakhumda thamba kolik adu tarakpagi makhon tarami maduda iso sakhumda sangduna yengi aina yengubudadi karisu leiramde aisu kainone tawrisibu hojikta kon takibagi makhon tarakibado ima somagi kadagi kanna lauduna kaidawragini ibema aina su ima karisu natiye kon tarakpagi ni hagdong changaba mali haijalami asumna iso imung manung loisen khojan tawraga pothaduna dum lei Numidangi matamni imaga igaso sai singcha thoga lamtu loiselengaida khoigi thongse mukthilai aisu numidangi matamsida kanano khandana chatuna thongdo hangtoktuna kanano yengami adumna yengubada yumthangnabagi inedu oiduna leirami aisu maduda ine nang oire ineduna so mani ibema aina mukari hagi ine nungdang asida laisibo ineduna so noktuna ibema noige kari insang thongge isang khara leiribo aina so kangsoi thongi ine Kaino sak chadri pho hojik phau ineduna so chagena phamlurabani adude insangdo morok samandana aise chaba ngamdre aduna nogi insang leirgadi khitalogi haidana laibani aina so ine insang di leiramgani asumne imungda changaktuna aina uyanda yauriba insangdo pirami ineduna so yamna nungaire isagi insangsi oina charuragi namadi tumkhrabo aina so tumamkhiroi leiramgani magi kada ineduna so phare ine salukhige Sak sarambadagi tholakpani ine salage ko aiso hoit ine haidana thongdo muklo salami asumna ina kolik phengba loiraga mapanda thoke haidana mapanda thobada kanano mi ama leptuna leibagi mami durami aiso kainone adale pesibu kanano khoigi inkol asida numidang asida kaidori bazano aduda haidana aina haipe changsanduna yengami adubo aina sum changsilakpadadi hojikta leirambadu leiramde aiso kainone hojikta sida mi ama lephobudu bu leiramdrisibo Aisha mukirakta thuna maning thonglomda muklami aduga muklaptangna yengbada ngasai ukiba mamido mukurami aisu sidi karino mani kandana imungda changge haidana tawrakpada akhoige hikru panbido kana nomei aisu domna tawrakpaduda nuksi chitra haidana yengami sumadumaina tawrakpadage che kidana imungda thuna sangaktuna imada soina sumna hai imana soibema kiganu kari soirammoi nachege so phiroi loidri aina so kaino imana hairi dubo Sidi sakrabani kamaina magi thawaina leidoino imana so ibema phiroi loidri phawdi sajin sayada asibagi thawaido lei hainaribani kari so khalono na chegi thawai wairamgani imagi wafamaduda ise kaino imase ngaura bazara adumaina ise wakhala makhalli asumna igi kada laktuna ise tumba themlami adubu karaidagino khangdana gamgam laubagi makhonse aina tarai adumna makhon tarakpaduda aina yengubada upugi thongdo maya kaduna leirami aiso kainone aibu upusibo thongdo lamdrabazaro aiso mai thakpa haiduni tawrisi si haidana aiso hawgatunu upugi thongdo lok toksalami
ꯂꯣꯛ ꯇꯧꯔꯝꯃꯒ ꯑꯩꯁꯦ ꯏꯁꯤꯡ ꯊꯛꯆꯜꯂꯒ ꯑꯃꯨꯛ ꯇꯨꯝꯕ ꯊꯦꯝꯂꯛꯑꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗꯤ ꯑꯀꯤ ꯑꯈꯪ ꯇꯧꯕ ꯁꯨꯝ ꯍꯦꯜꯂꯛꯑꯝꯃꯤ꯫ ꯏꯃꯥꯗꯤ ꯑꯩꯅ ꯊꯦꯡꯅꯔꯤꯕ ꯇꯥꯔꯤꯕ ꯃꯌꯥꯝꯁꯦ ꯀꯔꯤꯃꯠꯇ ꯊꯦꯡꯅꯔꯝꯗꯦ꯫ ꯍꯥꯏꯔꯨꯔꯒꯁꯨ ꯏꯕꯦꯝꯃ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯅꯆꯦ ꯂꯩꯈꯤꯗꯕꯗꯨꯗ ꯅꯪꯅ ꯄꯨꯈꯝꯗ ꯈꯟꯖꯟꯕꯒꯤꯅꯤ ꯍꯥꯏꯔꯛꯏ꯫ ꯅꯣꯡꯃ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯏꯆꯦꯁꯦ ꯂꯥꯛꯇꯨ ꯏꯆꯦꯒꯤ ꯄꯣꯠ ꯑꯃꯗꯤ ꯅꯈꯣꯏꯅ ꯄꯥꯏꯁꯟꯗꯨꯅ ꯊꯝꯂꯤ, ꯃꯗꯨ ꯃꯩ ꯊꯥꯗꯣꯔꯛꯎ, ꯑꯗꯨꯒ ꯑꯩ ꯆꯠꯈ꯭ꯔꯒꯦ꯫ ꯑꯩꯁꯨ ꯃꯤꯀꯞ ꯐꯠ ꯂꯥꯎꯅ ꯊꯣꯔꯛꯇꯨꯅ ꯍꯧꯒꯠꯇꯨꯅ ꯐꯝꯗꯨꯅ ꯂꯩ꯫ ꯋꯥꯈꯟꯗꯁꯨ ꯀꯩꯅꯣ ꯑꯩꯒꯤ ꯃꯪꯂꯥꯟꯁꯤꯕꯣ ꯇꯁꯦꯡꯅ ꯏꯆꯦꯅ ꯍꯥꯏꯔꯝꯂꯤꯕꯁꯤ ꯆꯨꯝꯗꯣꯔꯤꯕꯖꯥꯔ ꯈꯜꯂꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯛꯇ ꯃꯤ ꯆꯠꯄꯒꯤ ꯃꯈꯣꯟ ꯄꯦꯗ꯭ꯔꯛ ꯄꯦꯗ꯭ꯔꯛ ꯂꯥꯎꯅ ꯊꯣꯔꯛꯏ꯫ ꯑꯩꯁꯦ ꯑꯃꯨꯛ ꯇꯧꯔꯛꯑꯕꯖꯥꯔ ꯍꯥꯏꯗꯅ ꯍꯧꯒꯠꯂꯛꯑꯝꯃꯤ꯫ ꯍꯧꯒꯠꯂꯛꯄꯗ ꯑꯩꯒꯤ ꯀꯥꯡꯈꯗꯒꯤ ꯍꯧꯗꯣꯡ ꯑꯃ ꯆꯦꯟꯊꯣꯛꯈꯤ꯫ ꯑꯩꯁꯨ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯈꯪꯗꯨꯅ ꯈꯪꯂꯥꯎ ꯍꯦꯛ ꯂꯥꯎꯏ꯫ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯃꯤꯍꯨꯟꯒ ꯂꯋꯥꯏ ꯂꯨꯇꯣꯟ ꯌꯧꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯎꯄꯨꯁꯦ ꯍꯥꯡꯗꯣꯛꯄꯒꯤ ꯃꯈꯣꯜ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯑꯃꯨꯛ ꯆꯪꯁꯟꯗꯨꯅ ꯎꯄꯨꯗꯨ ꯌꯦꯡꯉꯨꯕꯗꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ꯫ ꯑꯩꯁꯨ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯍꯥꯏꯗꯅ ꯈꯟꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯡꯁꯤꯗ ꯊꯦꯜꯂꯛꯄ ꯑꯃꯗꯤ ꯖꯤꯡꯒꯗ ꯅꯨꯡꯅ ꯊꯥꯔꯛꯄꯒꯤ ꯃꯈꯣꯟ ꯀꯌꯥ ꯑꯃꯁꯨ ꯇꯥꯔꯛꯏ꯫ ꯑꯩꯁꯦ ꯀꯤꯃꯟꯗꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯏꯃꯥꯕꯨ ꯍꯧꯗꯣꯛꯑꯝꯃꯤ꯫ ꯏꯃꯥ ꯍꯧꯗꯣꯛꯄꯗꯨꯗ ꯏꯃꯥꯅꯁꯨ ꯍꯧꯒꯠꯇꯨꯅ "ꯀꯩꯗꯧꯔꯒꯦ ꯏꯕꯦꯝꯃ?" ꯑꯩꯅꯁꯨ "ꯏꯃꯥ, ꯑꯩ ꯌꯥꯝꯅ ꯀꯤꯔꯦ. ꯉꯁꯥꯏꯗꯒꯤ ꯇꯥꯔꯤꯕ ꯃꯈꯣꯟ ꯃꯌꯥꯝꯁꯦ ꯇꯥꯗꯕ꯭ꯔꯣ?" ꯏꯃꯥꯅꯁꯨ "ꯑꯩꯗꯤ ꯀꯩꯝꯇꯕꯨ ꯇꯥꯗꯦꯅꯦ. ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯣ?" ꯑꯩꯅꯁꯨ "ꯏꯃꯥ, ꯊꯣꯡꯗꯁꯨ ꯉꯁꯥꯏꯗꯒꯤ ꯊꯤꯜꯂꯛꯏ. ꯎꯄꯨꯁꯤꯁꯨ ꯃꯊꯟꯇ ꯍꯥꯡꯇꯣꯛꯄꯒꯤ ꯃꯈꯣꯟ ꯇꯥꯔꯛꯏ ꯍꯥꯏꯗꯅ ꯌꯦꯡꯉꯨꯕꯅꯦ. ꯑꯗꯨꯁꯨ ꯎꯄꯨꯗꯨ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ. ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯏꯃꯥ." ꯑꯗꯨꯒ ꯑꯩꯒꯤ ꯃꯪꯗ ꯏꯆꯦ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯕꯗꯨꯁꯨ ꯑꯩꯅ ꯏꯃꯥꯗ ꯋꯥꯔꯤ ꯇꯝꯃꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯒ "ꯍꯌꯦꯡ ꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯁꯤ. ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯅꯪ ꯁꯤꯗ ꯇꯨꯝꯃꯨ ꯂꯥꯛꯑꯣ" ꯍꯥꯏꯗꯅ ꯑꯩꯁꯦ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯇꯨꯝꯃꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯥꯏꯕꯗꯨꯅ ꯐꯖꯅ ꯌꯦꯡꯉꯕ "ꯅꯣꯏꯒꯤꯁꯦ ꯂꯩꯈꯤꯗ꯭ꯔꯕꯤ ꯏꯆꯥꯗꯨꯅ ꯁꯤꯖꯤꯟꯅꯔꯝꯕ ꯎꯄꯨ ꯑꯃ ꯂꯩꯕ ꯃꯥꯜꯂꯤ." ꯏꯃꯥꯅꯁꯨ "ꯍꯣꯏ ꯇꯥꯗ, ꯂꯩꯌꯦ, ꯃꯥꯅ ꯌꯥꯝꯅ ꯄꯥꯝꯅ ꯂꯩꯖꯔꯝꯕ ꯎꯄꯨꯅꯤ. ꯃꯁꯤꯃꯗꯤ ꯅꯨꯡꯁꯤ ꯍꯥꯏꯗꯅ ꯊꯝꯂꯕꯅꯤ." ꯃꯥꯏꯕꯗꯨꯅ "ꯑꯗꯣ ꯏꯕꯦꯝꯃ, ꯃꯥꯅ ꯌꯥꯝꯅ ꯄꯥꯝꯅ ꯂꯩꯈꯤꯕꯅꯤꯅ ꯊꯋꯥꯏꯁꯤꯅ ꯎꯄꯨꯁꯤꯕꯨ ꯄꯥꯝꯃꯤ." ꯏꯃꯥꯅꯁꯨ ꯑꯃꯨꯛ "ꯑꯣꯖꯥꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ? ꯎꯄꯨꯁꯤ ꯃꯩ ꯊꯥꯕ ꯇꯥꯔꯤꯕ꯭ꯔꯥ?" ꯃꯥꯏꯕꯗꯨꯅꯁꯨ "ꯍꯣꯏ, ꯃꯩ ꯊꯥꯗꯣꯛꯈꯤꯕꯅ ꯐꯔꯅꯤ. ꯅꯠꯇ꯭ꯔꯒꯗꯤ ꯊꯋꯥꯏꯁꯤꯅ ꯌꯨꯝꯁꯤꯒꯤ ꯁꯥꯖꯤꯟ ꯁꯌꯥꯗ ꯑꯗꯨꯝ ꯂꯩꯒꯗꯧꯔꯤ. ꯅꯣꯏꯅ ꯀꯔꯤ ꯈꯜꯂꯤꯕ?" ꯏꯃꯥꯅꯁꯨ ꯀꯞꯇꯨꯅ "ꯐꯔꯦ ꯑꯣꯖꯥ ꯃꯥꯏꯕ, ꯏꯆꯥꯒꯤ ꯊꯋꯥꯏꯅ ꯄꯥꯝꯂꯕꯗꯤ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨꯃꯛ ꯇꯧꯔꯒꯦ." ꯑꯣꯖꯥ ꯃꯥꯏꯕꯗꯨꯅꯁꯨ "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯂꯥꯏꯊꯧ ꯇꯧꯔꯒꯦ" ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯂꯥꯡꯉꯕ ꯃꯇꯨꯡ ꯑꯣꯖꯥꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯃꯒ ꯎꯄꯨꯗꯨꯕꯨ ꯃꯩ ꯊꯥꯗꯣꯛꯑꯝꯃꯤ꯫ ꯑꯩꯒ ꯏꯃꯥꯒꯁꯨ ꯃꯗꯨꯗ ꯌꯥꯝꯅ ꯀꯞꯆꯩ꯫ ꯃꯥꯏꯕꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯊꯣꯛꯈꯤꯕ ꯑꯃꯗꯤ ꯎꯄꯨꯗꯨꯕꯨ ꯃꯩ ꯊꯥꯗꯣꯛꯈꯤꯕꯗꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯑꯀꯤ ꯑꯈꯪ ꯇꯧꯔꯝꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯏꯆꯦꯃꯛꯅꯤ ꯈꯟꯅ ꯊꯝꯂꯝꯕ ꯎꯄꯨꯗꯨꯅ ꯂꯩꯇꯕꯗꯨꯗ꯫ ꯑꯗꯨꯕꯨ ꯏꯆꯦꯅꯦ ꯍꯥꯏꯔꯕꯁꯨ ꯌꯨꯝ ꯑꯁꯤꯗ ꯑꯀꯤ ꯑꯈꯪ ꯄꯤꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯁꯤꯅ ꯐꯔꯦ ꯍꯥꯏꯗꯅ ꯀꯣꯟꯅ ꯈꯜꯂꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯌꯨꯝ ꯄꯥꯟꯖꯔꯦ, ꯏꯃꯥꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯖꯔꯦ꯫ ꯃꯌꯥꯝ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯤꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯌꯨꯝꯊꯪꯅꯕꯗ ꯌꯨꯝ ꯑꯅꯧꯕ ꯑꯃ ꯍꯣꯡꯉꯛꯏ꯫ ꯍꯣꯡꯉꯛꯑꯕ ꯃꯇꯨꯡ ꯃꯣꯏꯒ ꯑꯩꯈꯣꯏꯒꯁꯦ ꯆꯍꯤ 10 ꯃꯐꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯛꯈꯤ꯫ ꯆꯍꯤ 10 ꯂꯩꯃꯤꯟꯅꯔꯛꯄꯁꯤꯗ ꯏꯃꯨꯡꯗꯨꯗ ꯂꯩꯕ ꯅꯨꯄꯥ ꯑꯗꯨ ꯍꯥꯟꯅꯗꯤ ꯃꯥꯁꯤ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯛꯑꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯑꯣꯐꯤꯁ ꯃꯅꯥꯛꯇ ꯁꯥꯕ ꯍꯣꯇꯦꯜ ꯑꯃꯗ ꯌꯥꯎꯔꯒ ꯃꯇꯩ ꯃꯅꯥꯎ ꯄꯨꯟꯅ ꯄꯩꯁꯥ ꯇꯥꯟꯃꯤꯟꯅꯔꯛꯑꯝꯃꯤ꯫ ꯃꯆꯥꯐꯥꯎ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯂꯣꯏꯅ ꯐꯥꯔꯦ ꯃꯣꯏꯁꯤ꯫ ꯃꯊꯪ ꯃꯆꯥꯁꯤꯡ ꯑꯗꯨ ꯂꯨꯍꯣꯡꯈ꯭ꯔꯕ ꯃꯇꯨꯡ ꯃꯣꯏꯁꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯏꯃꯨꯡꯁꯦ ꯏꯋꯥ ꯋꯥꯕ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯃꯌꯥꯝꯅ ꯎꯕ ꯐꯪꯉꯛꯈꯤ꯫ ꯍꯥꯏꯗꯤ ꯃꯣꯏ ꯏꯪꯈꯣꯜꯁꯦ ꯃꯆꯦꯠ ꯃꯆꯦꯠ ꯌꯣꯟꯕ ꯍꯧꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯔꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯃꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯏꯪꯈꯣꯜ ꯂꯧꯔꯒ ꯍꯣꯡꯉꯛꯈꯤꯕꯗꯨ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯁꯦ ꯑꯗꯨꯝ ꯆꯥꯎꯏ ꯍꯥꯏꯕ ꯇꯥꯏ꯫ ꯄꯨꯂꯞꯅ ꯄꯣꯏꯟꯠ 10ꯃꯨꯛꯅꯤ꯫ ꯍꯣꯡꯁꯨ ꯍꯣꯡꯉꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯏꯪꯈꯣꯜꯁꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯟꯠ 10ꯃꯨꯛꯀꯤ ꯄꯥꯛ ꯆꯥꯎꯒꯗꯕ ꯑꯣꯏꯕ ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯗꯨ ꯃꯣꯏꯅ ꯌꯣꯟꯕꯗ ꯃꯣꯏꯒꯤ ꯂꯩꯐꯝꯁꯦ ꯄꯣꯏꯟꯠ 3ꯃꯨꯛꯇ ꯉꯥꯏꯔꯝꯃꯤ꯫ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯌꯨꯝꯐꯝ ꯑꯗꯨꯈꯛ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯗꯤ ꯑꯗꯨꯗ ꯂꯩꯕ ꯅꯨꯄꯥꯗꯨ ꯂꯥꯏ ꯁꯥꯟꯅꯔꯤꯔ ꯀꯔꯤꯅꯣ ꯃꯁꯝ ꯃꯅꯥ ꯈꯥꯛꯆꯜꯂꯒ ꯃꯐꯝ ꯑꯁꯥꯏꯁꯦ ꯑꯩꯈꯣꯏꯅ ꯑꯃ ꯃꯊꯦꯡ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯅꯨꯡꯖꯦꯡ ꯈꯔ ꯆꯥꯏꯔꯛ ꯆꯠꯄꯗ ꯃꯥꯡ ꯇꯨꯡ ꯁꯣꯛꯄ꯭ꯔꯦ ꯀꯩꯒꯨꯝꯕ ꯑꯃ ꯍꯦꯛꯇ ꯏꯟꯅꯔꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯃꯃꯥꯡꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯑꯃ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯑꯩꯒꯤꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯅꯨꯄꯥ ꯉꯥꯛꯇ 3ꯅꯤ꯫ 3ꯃꯛꯁꯨ ꯅꯨꯄꯤ ꯂꯣꯏꯅ ꯊꯤꯔꯦ꯫ ꯑꯩꯁꯨ ꯏꯆꯥ 2 ꯁꯨꯔꯦ ꯃꯇꯝ ꯑꯗꯨꯗ꯫ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ 3ꯁꯦ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯁꯨꯔꯒ ꯆꯥꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ 3ꯃꯛ ꯃꯇꯝ ꯅꯥꯏꯗꯦ ꯌꯨꯝꯗ ꯍꯜꯂꯛꯄꯁꯤ ꯊꯦꯡꯅ ꯍꯜꯂꯛꯄꯁꯨ ꯍꯦꯛ ꯌꯥꯎꯏ, ꯉꯟꯅ ꯍꯜꯂꯛꯄꯁꯨ ꯍꯦꯛ ꯌꯥꯎꯏ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯈꯣꯏ ꯇꯌꯥꯏꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯍꯧꯖꯤꯛꯀꯤ ꯏꯃꯨꯡꯁꯦ ꯃꯣꯏ ꯃꯄꯥ ꯌꯧꯔꯛꯄꯗ ꯍꯅꯨꯕꯤ ꯑꯃ ꯋꯥꯔꯛ ꯃꯄꯥꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯍꯥꯏ꯫
ꯄꯨꯡꯁꯨ ꯌꯥꯝꯅ ꯊꯦꯡꯕꯗꯤ ꯑꯣꯏꯗ꯭ꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10ꯃꯨꯛꯇꯤ ꯇꯥꯔꯕ ꯃꯥꯜꯂꯤ ꯃꯗꯨꯗ ꯇꯌꯥꯏꯅꯁꯨ ꯑꯁꯤꯗ ꯂꯦꯞꯄꯤꯁꯤꯕꯨ ꯃꯤ ꯅꯠꯇ꯭ꯔꯅꯦ ꯑꯍꯟꯁꯨ ꯃꯥꯜꯂꯤ ꯀꯅꯥꯒꯤ ꯑꯍꯟ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯁꯤꯕꯣ ꯑꯁꯨꯝꯅ ꯇꯌꯥꯏꯅ ꯁꯨꯝ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯀꯅꯥꯒꯤ ꯑꯍꯟꯅꯣ ꯀꯅꯥꯒꯤꯗ ꯂꯥꯛꯄꯅꯣ ꯍꯪꯉꯝꯃꯤ ꯑꯍꯜ ꯑꯗꯨꯁꯨ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ ꯍꯥꯏ ꯑꯁꯥꯕ ꯃꯨꯔꯇꯤꯗꯧꯅ ꯑꯗꯨꯝ ꯆꯞꯏꯡꯅ ꯂꯦꯞꯄꯒ ꯂꯩ ꯍꯥꯏ ꯇꯌꯥꯏꯁꯨ ꯑꯍꯜ ꯑꯁꯤ ꯃꯀꯣꯛ ꯕꯦꯔꯥ ꯈꯔ ꯂꯩꯔꯕ ꯃꯥꯜꯂꯤ ꯀꯅꯥꯒꯤ ꯑꯍꯟꯅꯣꯁꯨ ꯈꯪꯗꯦ ꯑꯁꯨꯝꯅ ꯃꯔꯨꯡ ꯁꯣꯜꯂꯒ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯃꯄꯥ ꯌꯧꯔꯛꯄꯗ ꯑꯍꯜ ꯑꯗꯨ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯃꯨꯛ ꯌꯦꯡꯊꯣꯛꯎꯕꯗ ꯂꯩꯔꯝꯈꯤꯗꯦ ꯍꯥꯏ ꯄ꯭ꯔꯞ ꯇꯌꯥꯏꯁꯨ ꯌꯨꯝꯗ ꯉꯥꯡꯗꯅ ꯆꯪꯉꯛꯏ ꯑꯩꯁꯨ ꯆꯥꯛ ꯇꯣꯛꯄꯒꯤ ꯉꯥꯏꯍꯥꯛ ꯃꯄꯥꯟꯗ ꯊꯣꯔꯛꯑꯝꯃꯤ ꯏꯃꯨꯡꯗ ꯑꯉꯥꯡꯁꯤꯡ ꯂꯩꯕꯗꯨ ꯇꯥꯅꯤꯡꯗꯦ ꯍꯥꯏꯗꯅ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯍꯪꯆꯤꯠ ꯂꯥꯡꯉꯝꯃꯤ ꯇꯌꯥꯏꯅ ꯑꯗꯨꯝꯅ ꯉꯥꯡꯉꯒ ꯆꯪꯉꯛꯄꯗꯨꯗ ꯑꯩꯅ ꯇꯌꯥꯏ ꯀꯩꯗꯧꯔꯒꯦ ꯍꯪꯉꯝꯃꯤ ꯇꯌꯥꯏꯅꯁꯨ ꯑꯁꯤꯗ ꯑꯍꯜ ꯑꯃ ꯂꯦꯞꯄꯝꯃꯤ ꯑꯗꯨꯗ ꯑꯩꯅ ꯀꯅꯥꯒꯤ ꯑꯍꯟꯅꯣ ꯍꯪꯉꯨꯕꯗ ꯀꯔꯤꯃꯇ ꯈꯨꯝꯃꯛꯇꯦ ꯑꯁꯥꯏ ꯌꯧꯔꯒ ꯑꯃꯨꯛ ꯇꯨꯡ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯊꯣꯛꯎꯕꯗ ꯂꯩꯔꯝꯗ꯭ꯔꯦ ꯖꯣꯏ ꯑꯩꯈꯣꯏ ꯑꯁꯥꯏꯁꯦ ꯕꯨꯠꯀ ꯊꯣꯛꯑꯕ ꯈꯪꯗ꯭ꯔꯦꯅꯦ ꯍꯥꯏꯔꯛꯏ ꯑꯩꯅꯁꯨ ꯑꯃꯨꯛ ꯀꯔꯥꯏꯗꯒꯤꯅꯣ ꯇꯌꯥꯏ ꯍꯧꯖꯤꯛꯐꯥꯎ ꯀꯔꯥꯏꯗꯒꯤ ꯚꯨꯠꯅꯣ ꯑꯩ ꯑꯗꯨꯝ ꯊꯣꯛꯑꯒ ꯌꯦꯡꯉꯨꯒꯦ ꯑꯗꯥꯏꯗꯨꯗꯤ ꯅꯨꯡꯇꯤꯒꯤ ꯑꯩꯒꯤ ꯆꯥꯛ ꯇꯣꯛꯑꯒ ꯑꯗꯨꯐꯥꯎ ꯑꯗꯨꯝ ꯋꯥꯀꯤꯡ ꯆꯠꯂꯤꯅꯤ ꯈꯣꯡꯅ ꯇꯌꯥꯏꯅ ꯑꯃꯨꯛ ꯊꯣꯛꯆꯔꯨꯅꯨꯀꯣ ꯀꯔꯤꯅꯣꯃ ꯂꯩꯍꯧꯕꯅꯤ ꯑꯩꯐꯥꯎ ꯇꯨ ꯆꯣꯡꯉꯤ ꯉꯁꯤꯐꯥꯎ ꯑꯩ ꯇꯨ ꯆꯣꯡꯉꯛꯇ꯭ꯔꯤ ꯑꯗꯨꯝꯅ ꯇꯌꯥꯏꯗ ꯏꯃꯨꯡꯗ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ ꯑꯩꯁꯨ ꯇꯌꯥꯏꯅ ꯍꯥꯏꯔꯤꯗꯣ ꯃꯥ ꯍꯤꯗꯥꯛ ꯉꯥꯎꯕꯒꯤ ꯑꯩꯉꯣꯟꯗ ꯂꯛꯅꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯁꯦꯡꯕꯒꯤꯔ ꯈꯟꯅ ꯑꯩꯁꯨ ꯑꯗꯨꯐꯥꯎ ꯑꯃꯨꯛ ꯈꯣꯡꯅ ꯆꯥꯛ ꯇꯣꯛꯄꯒꯤ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯊꯣꯔꯛꯏ ꯍꯧꯖꯤꯛꯀꯤ ꯋꯥꯔꯛ ꯃꯈꯣꯡꯁꯤ ꯅꯨꯃꯤꯗꯥꯡ ꯈꯤꯇꯪꯕꯨꯗꯤ ꯁꯨꯛꯏ ꯑꯗꯥꯏꯗꯣ ꯑꯗꯨꯕꯨ ꯍꯪꯆꯤꯠꯇꯤ ꯂꯥꯡꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯃꯐꯝ ꯑꯗꯨ ꯅꯨꯡꯁꯤꯠꯁꯦ ꯑꯗꯨꯝ ꯑꯗꯥꯏ ꯃꯐꯝꯗꯨ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯑꯗꯨꯝ ꯁꯤꯜꯂꯤ ꯑꯗꯥꯏꯗ ꯁꯨꯝ ꯑꯩꯁꯦ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯑꯅꯧꯕ ꯍꯣꯡꯉꯛꯄ ꯏꯃꯨꯡꯗꯨꯒꯤ ꯅꯨꯄꯥꯗꯣ ꯃꯥꯁꯦ ꯑꯩ ꯂꯩ ꯈꯪꯗꯗꯅ ꯃꯈꯨꯠꯇ ꯀꯩꯅꯣ ꯄꯥꯏꯔꯒ ꯐꯩꯖꯣꯝ ꯑꯉꯧꯕ ꯑꯃ ꯁꯦꯠꯂꯒ ꯁꯠ ꯃꯥꯁꯦ ꯊꯣꯛꯂꯛꯏ ꯑꯩ ꯂꯩꯔꯝꯕꯗꯨꯗ ꯃꯥꯁꯨ ꯃꯁꯥꯗ ꯏꯄꯥ ꯄꯥꯈꯠꯂꯛꯑꯝꯃꯤ ꯑꯩꯅꯁꯨ ꯇꯥꯃꯣ ꯄ꯭ꯔꯣꯖꯦꯛ ꯀꯩꯅꯣ ꯀꯔꯥꯏꯗꯅꯣ ꯇꯧꯔꯤꯗꯨꯅ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯔꯤꯅꯣ ꯅꯪꯒꯤꯗꯨꯕꯣ ꯃꯗꯨꯗ ꯃꯥꯁꯦ ꯏꯄꯥ ꯄꯥꯈꯠꯅ ꯖꯣꯏ ꯑꯩꯁꯦ ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯟꯗꯛꯁꯦ ꯑꯗꯨꯗ ꯏꯁꯥꯒꯤ ꯑꯣꯏꯅ ꯃꯐꯝ ꯑꯁꯥꯏꯗ ꯂꯥꯏꯒꯤ ꯃꯆꯤꯟꯖꯥꯛ ꯈꯔ ꯊꯥꯗꯣꯛꯀꯦ ꯇꯧꯕꯅꯤ ꯑꯩꯗꯤ ꯅꯪ ꯂꯩꯔꯝꯕꯗꯨꯗ ꯈꯪꯉꯨꯔꯦ ꯑꯩꯅ ꯑꯃꯨꯛ ꯇꯥꯕ꯭ꯔꯣꯖꯦꯟ ꯀꯩꯅꯣꯅꯦ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯄꯕꯨ ꯃꯥꯏꯕꯒꯤ ꯃꯊꯧ ꯅꯠꯇ꯭ꯔꯣ ꯏꯁꯥꯅꯁꯨ ꯑꯗꯨꯝ ꯈꯣꯏꯔꯝꯕ ꯌꯥꯕ꯭ꯔꯣ ꯑꯩꯗꯤꯕ ꯇꯥꯕ꯭ꯔꯣꯖꯦꯟ ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯂꯥꯏ ꯁꯥꯟꯅꯒꯗꯕꯒꯤ ꯃꯑꯣꯡ ꯌꯥꯝꯅ ꯃꯥꯜꯂꯤ ꯍꯧꯖꯤꯛꯇꯁꯨꯅꯦ ꯑꯩꯈꯣꯏ ꯇꯌꯥꯏꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯁꯤ ꯃꯄꯥꯁꯤꯗ ꯑꯍꯜ ꯍꯅꯨꯕꯤ ꯑꯃ ꯂꯦꯞꯍꯧꯏ ꯍꯥꯏꯗꯅ ꯑꯩꯗꯤ ꯃꯗꯨ ꯌꯦꯡꯕ ꯊꯣꯔꯛꯏꯅꯤ ꯑꯗꯨꯒ ꯇꯥꯕ꯭ꯔꯣꯖꯦꯟ ꯑꯃꯨꯛ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯖꯣꯏ ꯀꯔꯥꯏꯗꯒꯤ ꯕꯨꯠ ꯁꯥꯟꯅꯕꯅꯣ ꯆꯥꯅꯤꯡꯉꯥꯏ ꯐꯥꯎ ꯂꯩꯁꯜꯂꯛꯇ꯭ꯔꯀꯥꯟꯁꯤꯗ ꯑꯗꯣ ꯅꯪ ꯑꯗꯨꯝ ꯂꯩꯒꯦꯔꯥ ꯑꯩ ꯂꯥꯏ ꯈꯣꯏꯔꯝꯒꯦ ꯀꯣꯟꯅꯗꯤ ꯑꯩꯁꯨ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯇꯥꯕ꯭ꯔꯣꯖꯦꯟ ꯈꯣꯏꯔꯝꯍꯧꯔꯣ ꯑꯩꯁꯨ ꯆꯪꯉꯒꯦ ꯃꯤꯅ ꯂꯥꯏ ꯈꯣꯏꯔꯝꯃꯤꯉꯩ ꯌꯦꯡꯕ ꯇꯧꯍꯩꯗꯦ ꯍꯥꯏꯅꯕꯅꯤ ꯑꯩꯁꯨ ꯗꯁꯥꯒ ꯈꯔ ꯄꯥꯡꯗꯕꯒ ꯚꯦꯔꯥ ꯀꯥꯅꯤ ꯑꯩ ꯆꯪꯉꯦ ꯍꯥꯏꯔꯝꯃꯒ ꯑꯩꯁꯨ ꯌꯨꯝꯗ ꯑꯃꯨꯛ ꯆꯪꯉꯛꯏ ꯑꯗꯨ ꯃꯥꯁꯨ ꯀꯔꯤ ꯂꯥꯏꯅꯣ ꯈꯪꯗꯦ ꯈꯣꯏꯔꯝꯅꯕ ꯇꯧꯍꯧꯔꯤ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯁꯦ ꯑꯩꯁꯦ ꯇꯨꯝꯕꯗ ꯃꯃꯥꯡꯈꯩꯒ ꯃꯥꯟꯅꯗꯕ ꯌꯥꯝꯅ ꯇꯝꯊꯤꯅ ꯃꯉꯥꯛꯅꯔꯝꯃꯤ ꯍꯥꯏꯗꯤ ꯑꯩꯒꯤ ꯐꯃꯥꯡ ꯑꯁꯤꯗ ꯍꯅꯨꯕꯤ ꯑꯃ ꯐꯤꯕꯝ ꯁꯥꯗꯅ ꯌꯥꯝꯅ ꯑꯀꯤꯕ ꯃꯑꯣꯡꯗ ꯆꯪꯉꯛꯑꯒ ꯑꯩꯁꯦ ꯃꯥꯅ ꯍꯦꯛꯇ ꯀꯤꯍꯟ ꯈꯪꯍꯟꯕ ꯀꯌꯥꯃꯔꯣꯝ ꯑꯃ ꯍꯦꯛꯇ ꯇꯧꯔꯛꯄꯗꯒꯤ ꯑꯩꯒꯤ ꯃꯪꯁꯤꯗ ꯂꯥꯎꯕ ꯈꯣꯡꯕ ꯇꯧꯔꯝꯃꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯅꯁꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯇꯨꯝꯕ ꯍꯧꯗꯣꯔꯛꯏ ꯒ꯭ꯌꯥꯟ ꯇꯥꯔꯐꯥꯎ ꯑꯩꯁꯦ ꯏꯁꯥꯗ ꯇꯔꯪ ꯑꯃ ꯏꯆꯠ ꯆꯠꯂꯒ ꯄꯨꯡꯀꯤꯗ ꯀꯤꯖꯕ ꯑꯃ ꯇꯧꯔꯝꯃꯤ ꯑꯍꯤꯡꯗꯣ ꯀꯤꯗꯅ ꯑꯩꯁꯦ ꯈꯔ ꯇꯨꯝꯕꯣꯏ ꯇꯨꯝꯗꯕꯣꯏ ꯇꯧꯔꯒ ꯑꯗꯨꯝ ꯅꯣꯡꯉꯥꯟꯈ꯭ꯔꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯏꯇꯩꯃ ꯑꯅꯤꯅ ꯑꯩꯉꯣꯟꯗ ꯃꯣꯏꯁꯨ ꯉꯔꯥꯡ ꯑꯩꯅ ꯃꯉꯥꯛꯅꯕꯗꯨ ꯇꯥꯔꯕ ꯈꯪꯗꯦ ꯖꯣꯏ ꯀꯩꯗꯧꯔꯦ ꯅꯪꯅ ꯉꯔꯥꯡ ꯀꯟꯅ ꯑꯍꯤꯡꯗ ꯂꯥꯎꯔꯛꯏꯗꯨꯅ ꯁꯅꯥꯂꯦꯝꯕꯤꯅ ꯅꯪ ꯃꯪꯗ ꯐꯨꯒꯦ ꯇꯥꯟꯅꯔꯛꯏꯔꯣ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯂꯛꯅꯔꯛꯏ ꯁꯅꯥꯂꯦꯝꯕꯤ ꯍꯥꯏꯔꯤꯁꯦ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅꯤ ꯑꯩꯅꯁꯨ ꯏꯇꯩꯃ ꯑꯅꯤꯗꯨꯗ ꯑꯁ ꯉꯔꯥꯡꯗꯤ ꯀꯔꯤ ꯃꯪꯅꯣ ꯈꯪꯗꯦꯅꯦ ꯑꯍꯜ ꯍꯅꯨꯕꯤ ꯑꯃ ꯆꯪꯉꯛꯑꯒ ꯑꯩꯁꯦ ꯃꯥꯅ ꯍꯦꯛꯇ ꯀꯤꯍꯟ ꯈꯪꯍꯟꯕ ꯇꯧꯔꯛꯇꯅ ꯉꯥꯏꯈꯣ ꯀꯩꯅꯣꯝꯕꯨ ꯅꯤꯡꯁꯤꯡꯉꯛꯏ ꯉꯔꯥꯡ ꯇꯥꯃꯣꯌꯥꯏꯅꯁꯨ ꯃꯣꯏ ꯑꯁꯤ ꯃꯄꯥꯗ ꯍꯅꯨꯕꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯍꯧꯏ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯑꯩꯁꯨ ꯌꯦꯡꯕ ꯊꯣꯛꯎꯕꯗ ꯃꯣꯏ ꯑꯁꯤꯒꯤ ꯇꯥꯕ꯭ꯔꯣꯖꯦꯜ ꯑꯁꯤꯁꯨ ꯃꯁꯥꯒꯤ ꯂꯥꯏ ꯃꯁꯥꯅ ꯈꯨꯔꯝꯖꯗꯣꯏꯅꯤ ꯍꯥꯏꯗꯅ ꯂꯥꯏ ꯊꯥꯗꯣꯛꯄ ꯑꯃ ꯊꯣꯔꯛꯏ ꯀꯤꯕꯨ ꯀꯤ ꯉꯔꯥꯡꯒꯤ ꯃꯪꯗꯣ ꯏꯇꯩꯃ ꯑꯅꯤꯗꯨꯅ ꯑꯃꯨꯛ ꯀꯩꯅꯣꯅꯦ ꯃꯁꯥꯒꯤ ꯂꯥꯏ ꯈꯨꯔꯝꯕ ꯊꯣꯔꯛꯏ ꯍꯥꯏꯔꯤꯁꯤꯕꯣ ꯑꯁꯤ ꯃꯤꯅꯁꯨ ꯑꯁꯥꯏꯗ ꯀꯔꯤꯅꯣꯃ ꯇꯧꯕ ꯑꯃ ꯑꯗꯨꯝ ꯊꯦꯡꯅꯩ ꯍꯥꯏꯅꯔꯕꯅꯤ ꯑꯀꯣꯟꯕꯗ ꯃꯥꯒꯤꯁꯦ ꯂꯥꯏ ꯁꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤꯀꯣ ꯅꯣꯏ ꯑꯃ ꯃꯊꯦꯡ ꯆꯠꯄꯗ ꯆꯦꯛꯁꯜꯂꯨ ꯑꯩꯅꯁꯨ ꯑꯃꯨꯛ ꯏꯇꯩꯃ ꯃꯥꯅꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯪꯉꯒ ꯇꯣꯠꯇꯣꯔꯤꯅꯤ ꯇꯥꯃꯣꯌꯥꯏ ꯊꯣꯔꯛꯑꯒ ꯑꯃꯨꯛ ꯖꯣꯏ ꯍꯅꯨꯕꯤꯗꯨꯅ ꯑꯩꯅ ꯊꯦꯡꯅꯔꯒ ꯅꯪ ꯑꯣꯏꯅ ꯀꯤꯔꯕ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯊꯦꯡꯅꯔꯒꯗꯤ ꯐꯥꯔꯒ ꯄꯨꯔꯛꯑꯒꯦ ꯌꯣꯠꯁꯦ ꯑꯩꯈꯣꯏꯗ ꯑꯍꯟꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤꯗꯤ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯑꯌꯨꯛꯇꯨꯗ ꯁꯨꯃꯥꯡꯗ ꯐꯥꯒꯤ ꯇꯧꯅꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏ ꯇꯥꯃꯣꯌꯥꯏꯅ ꯊꯕꯛ ꯊꯦꯡꯅ ꯍꯜꯂꯛꯄꯗ ꯍꯧꯖꯤꯛꯀꯤ ꯕ꯭ꯔꯣꯖꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯑꯗꯥꯏꯗ ꯃꯥꯁꯤ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯒꯤ ꯃꯤ ꯂꯥꯛꯏ ꯍꯥꯏꯗꯅ ꯆꯪꯁꯟꯈꯤ ꯍꯥꯏ ꯅꯨꯃꯤꯠꯇꯨꯗꯤ ꯇꯥꯃꯣꯌꯥꯏꯁꯨ ꯌꯨꯗꯣ ꯈꯔ ꯍꯦꯟꯖꯟꯗꯅ ꯍꯦ ꯕ꯭ꯔꯣꯖꯦꯟ ꯀꯩꯅꯣ ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯑꯁꯥꯏ ꯑꯁꯨꯛꯄ ꯑꯃꯝꯕ ꯃꯄꯥꯁꯤꯗ ꯑꯗꯨꯝ ꯂꯩꯔꯝꯃꯤꯁꯤ ꯅꯪ ꯃꯤꯅ ꯀꯩꯅꯣ ꯌꯥꯝꯅ ꯉꯥꯡꯅꯔꯕꯅꯤ ꯀꯩꯗꯧꯔꯤꯅꯣ ꯅꯪꯒꯤꯗꯨꯕꯣ
nate lai sanagi tauriro adumna hek kharuraba mali Brojen hariba mioya dusu saungna thoraga dadada sumna khumi hai kaino ege kusini ege thongan mapani kaino asai daina leibada kanana kari hairino mawa mata lawdi iboto mi nang hujiki wangang do khara henmanli mina targa ese kari oina khankini haindana maso saungna khumai tamuya ina so aseng bani ne aina hairisi nangi mapa oiraga so numidang da bu adai da khuran badawna lumlum dana leiraga bu arak pa mi kanana haina doino adumna tamuya ga nupa du ga ngangnarga leirambadu aisa sum thongan bok thorak pada tarak pada ki e kaino ne tamuya sa kana ga no mana ngangnarisi ai mukta sanga ga yenguge asum naina sangu bada du maina moya ni si marai tong naram bada ki ani mak aina khamto ga tamuya si aina yumda purak na batawi Brojen hariba nupa aduna su tamuya ga igada munne yengamaga ma su sangki tamuya so aina themjenduna pusalai kaino tamuya asiga muk ngangnarami tuna pung thengabani hojiksi manaruno asi karino ma taurabani kaidori ino mana hangami maduda tamuya na amu asimi se asaida da leiramba duda aisu khara ngangambani aki khangnangini kuisu mana asaida amma matheng halakpada hekta leirambada aina so tamuya manaruno kona tamning na wari saasi ngasidi tamuya so yu khara ngawi mana sumba sakhini saururano haraga tamuya se maika pho aina themaga pusalami tamusong na so ko na ingoda kaidong naragi amo atheng basida hangai aina so tamuso kaisu tawde da tamuya se yu khara ngawre hayeng oina wari sanarasi hairamaga aiso aige ka da dum sangai numitugi ahinga du so koi tamuya se mangak na dana mayam sangdana tumbudo hawdoga so gyan taw haibase sukya makya da badagi awaba ma wairami tamuya na so mamangda ahal hanubi ma sangaga mase hatni haidana koitan tanai hairei summa dumaina hudiki nupa sida ngangubada mangda khoigi ahal hanubi ma hekta uhallaga mana koida kihan khangan base dum toina tawrami aduna khoi su mangonda ngangdu se tanba ma poami aisu adai da sak thoga hek thokpado nupa do thengnani khandana thokhidre makha tarakpada so aina mamangda haijakribaduni akhoi gi nupa ahum subani na thabai khang za thongna ruraga thengna mamna adum yumda hanare I haidana numitudana aigi pali su tarami aise mamangda yumma masharubagi kusumandu yumbu duna kuina sotkidana awatpa machet khara do numituda aduda thabak suruba akhoi khara paisa do thorubada numitudi yumbu duna paisa masi to pithorakpada gi isang ahawba ma thongaga chasi haidana akhoi thabak punba manga mukse imanaba magida nganu uma leiraga sak sanarami wakhandadi aiso sumna khalaga sak to sanarini kuibe yade halakpada pharak tarabani akhoi adai do kaidana adubu upailete mi pulabani na dum thengtoki sak to sanaba loiraga ige cycle amaga yumda thuna halakpasida hojiki brojen hogi mapasida hanubi do lepaga leirami aisu madu thengnarudana kitang thaiduaga yumda ise cycle do grong grong thaujalami yum hek yobaga ige misida hanubi edu dum uraga leibadagi aise urau tharauba tawduna khudakte ichilina wanina aise maiba magi manakta purga yengthokpada maiba duna sumna hairei hanubi ma noina dum uri du nupa duna hanubi ahalamagi poloiba kuidringai ki maital ut adu mana lauraga lai sanabagi ni hanubi oina thuibado yamna haiba nate maso tamkhulakpada ngairi sumaina tamkhulakpada ngairiba matam se kya manaruno noi khudung thiba nangani noina tongnarage hairagana noi khak tawruno lekai mi etai khar so khomaga taw noi khakta atatai ta danaba kaisu tawraroi aina tan khrabani nanawa tomba sigi tungde innarakpani haidana maibaduna lai khuram thokpi badagi aisa gyan so dum tarai adumna maibaduna hairakpadagi ichilina khoi ahumsu tumin leijarami adubu itai mahoi aigi nupi amadi angang sing moida phaw hojiki nupasina lai thajan badagi mamang singda hanubi edu dum urami moise aduna yararoi khangrabra khangde atei yon thokraga moigi machit yumpham machet ama lehobadu adusu yon thomaga matei manaw adum sat khare mo hek sat khibaga adai du nupa duna hanubi ama adum thadoga thanamdana maiba tawraga lai khoram thoki madudagi de hojikti karisu tawkhidre masine mayam ngasigi rian hore story mathangi wari thagalakpada mayam punamuk thengnarasi ngasigi de mayam dagi kainana bo bitai laujari